Imphal East District ki Wangkai Thambal Khongda leiba amadi Manipur Institute of Technology MIT da Engineering tamliba Mahairoi Albert Sarangthemna mahaki laikhidraba madongna thongnaramba Bajaj 150 scooter bu eco-friendly electric vehicle oina onthokpa ngambada miyamna angakpa amaga loinana mahakpu miyamna pukning thogatnari. Manipur Institute of Technology MIT da Computer Engineering da 5th semester tamliba Albert Sarangthemna mamangdasu bike amasu e-vehicle oina semdoktuna puthokpa laikhre amadi gari sing adubu samadon EV1 amasung samadon EV2 haina maming tholi samadon EV2 gi pung ngapigani EV2 ase pung ani makhairom changna charge tawraba matungda kilometer yang khairom thawba yai Albert na wari single network ta hai Bajaj 150 scooter ase madawna jahi kaya thorom laba matungda mahaki makhura amana amuk thongna bani amadi hauzik gari ase kana amatana seasonada badagi mahakna lauraga e-vehicle oina semdokpani mahakna hai petrol hapaga sizinnagadaba part sing maru oina engine carburetor na chingba part sing lokthok motor speed controller amadi battery na chingba polam sing sindoktuna e vehicle asi puthokpani loinana Imphal da mechanical tool amadi maru oiba part sing fangdaba amasung irangasina maram oiraga chien khiba polam sing su yamna thengna yorakpana samadon e vehicle asi puthokna ba hotnabada thanipa lom changkhre hairi Imphal da phone khiba Pigani Pangtok kiba e-rickshaw gi workshop amadi internet ki mateng degi mahakna e-rickshaw asi saba ngamkibani Albert na ing lising ani ga subna amada samadon EV1 puthoki amadi matamadu gi transport minister Kasim Basum nasu mahaku pukning thogat pa oina sel gi manapi ki loinana kumza lising ani ga kunithoida mahaki engineering institute gi electric bike ki model saba gi damak appreciation certificate su phangkhre hairi scooter je ariba thane ye 1973 ki Bajaj 150 dunewa adaida khoi pugi khoi pun thorba mabudi laigidre adaida aina taraga leibado nungaite gari ju thoba yanadre sum mafam ju kalle da nungaite da aina lawraga phajana semjangena semjangibenewa aina kemo matamda thani panmuk changewa pasaje ai hanagi bike ama lewa aina sawa du electric ki adogi battery do adu yawo battery do sato ga sida hapanewa adu battery du ki paisa do yawdrobni na handaki jidi paisa yam changidre 37 muk changewa 37000 aduga keno tawragadi aina battery je aina saragadi assemble tawjaragadi amo battery ga pullaga 65 70 si manungda phangat yagadau maleba aina si kai gi semgena ai hana bike to adum thongna we hauju dum thongnari ba adaida bike je khoi khoma honju thawba yadawa khoi se ni thawba yadawa adaida khoi nupi ngang loin thawba yaba aina si jen sang semgena ahambadadi aina tuition chapadagi sum thaugi keno dagi tawgibne ahano bike sagibje adaida bike sadringai aina thani class to kaw kan class 10 da 10 gi tuition ni da sum thaudu sum tingbadu da aina sum electric ama leiragadi keno tawgane na adaida ningon dei ju leidaba isana ju try tawge na sum khara ju pamje sembo khotpaje adaida aina bike han sembo hogibne wa adagi hogibedagi sum mathang ta ko si la